from the previous definitions, like education is defined as the circle of conformation of our sense organs kana hairibani koigi some nana ear organs in a tari posi cannot be defined. Eyes demand I want to witness chef I ubu pami guy na demand taurini urmatung the skin na hari no angi nananga mitnanga taraga urge to listen japonti I would like to test it and feel whether this hot or cold guy na I think poto kaino ingra sabra guy na higher kanda but the top experience organ mayam ji confirm tawraga phangba experience tuni akoina aseng education gaina goina hainari sing asiko aduna doctor natra engineer IAS MPS ki lairiba UPSC exam mayam sida satra sing semkal ko matamda magi objective si yam clear oirakanda madugi mari lenaba magi teaching learning process mayam ji fulfill tawraga ningthi jina tamakana organ mayam ji confirm taraga magi pandam objective of the life, career of the life, goal of the life tak thengna baduni akoina mahai semada ngasi education gi definition hairi se aduna ai lakchage koitak tawraga suko aduna ai khoi se kaino ni education di haraga degree di pairaga aina linthoi ko amtang aina thamning se sai gi amount definition su lai de ko ai khoi se BME lower kan the last samna harabasida koi state ki bird si nongin niko nongin ji what is the state bird of Manipur nongin ne thaklo khumang bane ba andagi what does nongin fit on where does nongin make its nest nongin ji masinda kari sai makon kai da sai hai kan di even zoology da natraga my life sciences ta master tawrabogda khitang ngakchana ba natraga khoktak chari ba haidi adumotane ba koina tawi education je state bird am haraga di magi character magi internal organ dagi magi whole characters mayam nainaraga koi satra jina khang ngdong ne ba state bird se maming dang khangala kana makon ju usik ne na satra mayam ai noma hange ba adu uda sai loi haijal le ba sa dia ba koi ha kan bus ko kan ga taina ba lo kan do surung koi lebak ki kan do hula sari ne ba masin jak tin kang ka ji sawal sa adu hari se akoina thengdarak ba akoina binet ka tora ga tongan ba environment gi ka sum movement ga tora pa da akoina khang ka posi syllabus ta hap ga koi naina ga dong ni ha ni da anuna samani kangla sa ji what is the state emblem of Manipur kangla sa like ki kanona Ashoka na national emblem of India oi budong ko then Ashoka gi to an ma history national emblem gi wari thammi dana koi kangla sa gi wari ji akoi phajana khangba satra ji kyam yawgi haibani da sini akoi da luri se then history gi ban satra mana history gi master tawraba mana natraga akoi gi ethnic studies gi kano amada Manipur jibu pikraba Manipur da phuruk kaya tage ji masi recognize to 34 to di khange ko tawdriba mayam ju leiri dana koi kunthra taruk amu haini kunthra manga amu haini kunthra mari aina ju kunthra mapal amu hairi dana ai budi list leire ko aina list leire na aina haisu phani oi biya deba masi authority oiba amana masi lauthogadong leba Manipur da phuruk chapchan kaya leige je ari khaiba mayam si TV da ngangna reiba ngai mayam jing dang hale kunthra mari mu haira kan kunthra taruk mu haira kan kunthra impan mu haira kan kunthra pan mu haira kan sini akoi education duni ko aina yenga ije adamai to dona boundary gi matang da boundary pillar si karai number kaya na kaya bong ka location geography gi satana phajana haiba ngam da hai tare ko samai to dona laiba sina oiraga yumpham oiraga laiba khoi gi education ni aduga haujik kana khoi gi putorak liba oza lobagi matang si siga mari leina haningi haibani maramdi oza si lobo matamda magi criteria khara base tawba mathau tai masai gi hariba masai gi national council ko teachers education ko NCTE harisi yamna maru oiba national
ki oiba framework amada changjinba magi criteria mayam mana formulate toponi manipur da leitabadagi khara komtho akanda lobani haiba adubu mahiro singi loop tagi su hek tabada yaba khara amana ngarang na handa biet ka loigraga biet ki waja oina khanjalakpagi list ka yauri dana si tawhaidaba pot ni haibani da magi relaxation tawba taraga su experience magi leiba aduga magi quality leiba niyom chumna ngasi aina biet pass tawrakanda hayeng ai biet ki waja oiba tha yaraga di sigumba si kya tawna de ko some experience mathau tai magi sahi mathau tai sigumba mayam si yenga kanda phamina basangi adu ai nga sai mamang da khara panje khriba sidi education definition of education and definition of teacher waza haibasi karino haibani mino uba laini hainari bani aduna भारत की गुरुकुल सिस्टम दगी हौरकान हुजिक मॉडर्न एजुकेशन सिस्टम लाप मतमदा ओजा सिना सेव तौगदबनी सोसाइटी असिदा अदुना यामना नुंगसिबा यामना मरोइबा पार्ट अमनी हाइना लौजरगा प्लीज बी समथिंग इन द सीरियस कोई attention ka draw to honjaningi adu si atei de khara khara compromise to yai oza si de ai compromise to honjaning de maram di thesis term as human engineers na harini kanogi tonga building na engineer phd kari gi lai sajaraga su mi ama masai gi mi oida piki badagi mi oina semkalakna ba hotna bada society da daita longna ba hotna bada adugi engineering gi role ji ozana lobani haiba wafam si thamjaraga lakadoriba madagi ena maru ori badi pre primary gi oza jing juniko makhoi da pirakadaba inot maduna hakjangi kano daga yarokadoriba tongan ba yamna phajaba world gi kano siam chakholabani education gi magi system of teaching and the learning practice se akoi kitang adopt toroka akoi swaida masi kitang hena scientific way ningi aduna yanadaba lairiba to phamina haningi ko aduga khabar da singtopodu nataba yamna kitang high level meeting and conference tawrakanda madugi merits na demerits mayam do koina puthuakanda some meeting point am khakla akanda for the sake of the society manipur gi damakta kitang masang oiba oza akoi maruiba satra puthoknabagi lamda akoi lahunningi haina ai attention jage